ngarang ayok Bisnupur district ki Phogakchau Ikai police station ki makhada leiba Saiton Nganukon ward number 8 manakta IED Pokhaibada Micham ani asok apan nangkibagi thogdok adu makhata na thijananaba National Investigation Agency NIA da sinakre hairi Bisnupur district ki senior police officer sing IGP amadi SP na luchingba timna bom pokhai hiba mafam adu maktada chatuna fibam yengsinkre Loinana manak nakpada lairiba mafam sing ngak senbagi thabak hena kankhattuna makhata na pamdaba thogdok thoktana ba combing operation sing chathakre police na thogdok adu thokhalam leba sing masak khangdokna ba amadi farana bagi thabak thaurang sing investigation na chingba kan chathaduna search operation su hena kankhatkre hairi Chairagasida Manipur gi hanagi chief minister Nongthongbam Birena ngarangi IED pokhai handuna landarak ki bathawong adu condemn tawrakli ngasi mahak ki social media account Facebook ta thagalakiba post amada Bisnupur district ki Saiton Nganukonda Khundari Bamicham Singi yumda bom gi lan tawrakpa pangdabagi thawongni Loinana security force laina asigumba bom gi lan chatharakli basi Micham Singi ngak seliba singda achouba singnaba amani Thaudok asi chathakhiba singgi mathakta logi oiba thabak paikhatuna masak khangdoktuna chapchana fangpham thokpa cherak pigedabani haina phongdurakli